अहानबदा मरोइबा पाव नरेंद्र मोदी का अहानबदा मरोइबा पाव नरेंद्र मोदी का पब्लिक प्लेटफॉर्म अमदा पब्लिक डिबेट पांगथोकपदा यानिंगबा फोंदोकपगा लोइनना प्राइम मिनिस्टर नरेंद्र मोदी ना ngамगद्रा ngамोइद्रा हाइबदी जिंगनबा फावी हाइना राहुल गांधी ना फोंदोखरे डेमोक्रेसी बु खोंगोइनदुना मतम कुइना तिहार जेलदा फाजिनदुना थमुरबा दिल्ली के चीफ मिनिस्टर अरविंद केजरीवाल सुप्रीम कोर्ट ना चाही असिगी जून 2 फावदा बेल पीख्रे मसागी ऑफिशियल गाड़ी सासिनबा नंबर प्लेट सिजिनबगीदमक हौजे डीजीपी ओइरिबा मियोय अमगी मथक्ता एफआईआर पानख्रे अमदी अफगानिस्तान दा इसिंग इचाव ना मरम ओइरगा मियोय चनी हेन सीख्रे ममी टीवी ना खोमजिनजबा नेशनल अमदी इंटरनेशनल की ओइबा पाव निर्मला लुवांगदगी लौबिरसी नरेंद्र मोदी का पब्लिक प्लेटफॉर्म अमदा पब्लिक डिबेट पांगथोकपदा यानिंगबा फोंदोकपगा लोइनना प्राइम मिनिस्टर नरेंद्र मोदी ना ngамगद्रा ngамोइद्रा हाइबदी जिंगनबा फावी हाइना राहुल गांधी ना फोंदोखरे लखनऊ दा पांगथोकपा संविधान सम्मेलन हाइना मिंथोनबा समृद्ध भारत फाउंडेशन ना सिनबा थौरम अमदा सरुक यारदुना कांग्रेस पार्टी लुचिंगबा राहुल गांधी ना नरेंद्र मोदी अमुक हना इंडिया के प्राइम मिनिस्टर ओइना हलकलरोय हाइबसी महाकना चेदा इदुना पीबा ngамगनी हाइना फोंदोकपदा नतना इंडिया के प्राइम मिनिस्टर नरेंद्र मोदी पैसा पाइबा फाइनेंशियल खरागी यकादा येंगदुना लेरे लेबाक असिगी प्राइम मिनिस्टर अमा ओइबगी मथौ पांगथोकचबा ngамद्रे हाइना फोंदोकपगा लोइनना थौरम अदुदा सरुक याखिबा मियामना प्राइम मिनिस्टर नरेंद्र मोदी का पब्लिक प्लेटफॉर्म अमदा डिबेट पांगथोकपा ngамगद्रा हाइना हंगलखिबा वाहंग अमगी पाखुम पीरदुना महाकी माइकेदगी बायस लेक्तबा नॉन प्रॉफिट ओइबा मियांगी ओइबा प्लेटफॉर्म अमदा नरेंद्र मोदी का डिबेट पांगथोकपदा यानिंगदबा लेक्ते अदुबु प्राइम मिनिस्टर नरेंद्र मोदी ना यानिंगदबा हाइबदुदी नरेंद्र मोदी गी खुद लेरे हाइना फोंदोखरे निंगसिंगबा याबदी लेबाक असिगी सकनाइरबा सुप्रीम कोर्ट ता जज ओइरंबा मियोय अनि यावना द हिंदू के मतम अमगी एडिटर मखोय अहुमना पुसिंदुना राहुल गांधी अमदी प्राइम मिनिस्टर नरेंद्र मोदी दा मिचंग मिखाई नाइदना नॉन प्रॉफिट ओइबा पब्लिक प्लेटफॉर्म अमदा पॉजिटिव ओइबा मही चाबा पब्लिक डिबेट अमा पांगथोकनबा इनवाइटेशन तौखिबा लेखरबनी डेमोक्रेसी बु खोंगोइनदुना मतम कुइना तिहार जेलदा फाजिनदुना थमलुरबा दिल्ली के चीफ मिनिस्टर अरविंद केजरीवाल सुप्रीम कोर्ट ना चाही असिगी जून 2 फावबा बेल पीख्रे दिल्ली लिकर केस का मरी लेनना एनफोर्समेंट डायरेक्टरेट ना फाजिनदुना तिहार जेलदा थमखिबा दिल्ली के चीफ मिनिस्टर अरविंद केजरीवाल ना सुप्रीम कोर्ट ता इंटरिम बेल पीबीनबा हाइजखिबगी मायोक्ता एनफोर्समेंट डायरेक्टरेट ना सुप्रीम कोर्ट ता केजरीवाल बु बेल पीदनबा तक्सिनखिबा लेरबसु ngarang मे 10 इराय नुमिता सुप्रीम कोर्ट ना केजरीवाल बु चाही सिगी जून 2 फावबा बेल पीख्रे हाइरी जेलदगी थादोरक्लबा मतुंग मियामना लंबिदा ओकनबा ngaiduna लेखी केजरीवाल ना महापु सुप्रीम कोर्ट की जज ना बेल पीबीदुना मियाम की मरक्ता तिनबा फंगहनबिबगीदमक थागतपा फोंदोकपगा लोइनना मियाम की याइफा थौजालदगी जेलदगी थोलपा ngamle मसिदगी डिक्टेटरशिप चटपा मोदी लेंगाक्ता लांथेंगनरगनी हाइनसु फोंदोरकली केजरीवाल ना महाक सोइदना थुना यांगना थोलकनी हाइना मियाम दा थाजबा पिरंबा अदु थबक ओइना पांगथोकतुना
miyam marakta amuk hana tinba phangbagidamak nungaiba phongdokpaga loinana Megi Taramathoigi ayuk pung Taramathoi taba matamda Kanat Place ta leiba Hanuman Mandir da miyam punba lakpiduna Hanuman ji gi thauda lowinasi amadi numit asigi nungthil pung ama taba matamda party office ta press conference pangthoklagani haina lakthoki Masagi official sasinaba gari number plate sinabagidamag hauzik DGP oiriba miyoi amagi mathakta FIR pankre Meghalaya gi Director General of Police DGP Liza Ram Bisnoy gi mathakta masagi official gari oina sizinariba Kia Carnival Limon Science Registration Number na ML02A0001 adu sazinaba registration number plate Sizinai haiduna hauzik senja thunjagi maralda suspension da leiriba ex IGP GK Langraina Sadar Police Station da complaint tawbadagi DGP Liza Ram Bisnoy gi mathakta FIR paduna thijinba hokre hairi Meghalaya Transport Department ki record ki matung ina DGP Liza Ram Bisnoy na hauzik official gari oina sizinariba Kia Carnival Limon Sign gi registration number adu Hyundai company gi Barna car da piba number ni haina yauri Afghanistan da ising ijau na maram oiraga mioi chani hena sikre Afghanistan ki Baghlan province ta Irai numita akanba mawongda nong chukhiba na maram oiraga thogan khiba ising ijau na mioi chani henbagi thawai mangbada natana yum kayasu amang ata thoan ki hairi Ising ijau aduna Baghlan hi Jadid district khaktada yum lising amaga chamanga hena amang ata thoan baga loinana mioi chamagi mathakta thawai mangkre haina Afghanistan National Disaster Management Authority na phongdorakli Taliban government ki official na Irai numit ki numidang faubada mioi humfugani thoi rom sikre hairi Spokesperson Jabihullah Mujahid na leibak adugi mioi chama henba ising ichau aduda thawai thakre amadi hauzik faubagi oina leikhidaba amasung asok apan khaidana Miyoy kaya ising ichau aduda leikhidre haina social media platform X ta thadorakpa warol amada phongdorakre Afghanistan hi mafam kaya da ising ichau thokre Takhar province ta official oina miyoy kodrom leikhidre hairi
Irai numita chukhiba akanba nong aduna Madagascar Province, Central Gore Province amadi Western Herat su amang ata kaya thokankhre hairi. Ising isaw na sokalaba mafamsingda emergency personnel sing thaduna aso apan nanglaba amadi panduna leiriba miyoi sing rescue tawnaba hotnakhre haina Defense Ministry na phongdorakli. Afghanistan da ningtham thadagi ikang thokibana akanba nong susilakpada leibak ta ising chupsanbagi chang watpadagi leibak thiba khudong thiningai oiba climate change ki masak asi oirakpani hairi. Odisha da leiriba district singi maming yengdana haiba ngamgadra haina India ki Prime Minister Narendra Modi na Odisha ki Chief Minister Nabin Patnaik ta singnakhre. Odisha ki Khandamalda Mikhal ga mari leinana pangthokpa public meeting amada India ki Prime Minister Narendra Modi na Odisha ki matam sangna Chief Minister oraklaba Nabin Patnaik ta Odisha da leiriba district amadi district sing adugi capital yengdana haiba ngamgadra haina hangladuna Chief Minister ama oiraga masana lengak liba state adugi district fauba haiba ngamdragadi matau karamna miyamgi awaba khanggadawribano haina hangkhre. Narendra Modi na public platform amada public debate pangthokpada yaningba phongdokpaga loinana Prime Minister Narendra Modi na ngamgadra ngamoidra haibadi jingnaba fawi haina Rahul Gandhi na phongdokhre. Lakhanau da pangthokpa Sambidan Sammelan haina mingthonba Samruda Bharat Foundation na sinba thoram amada saruk yaraduna Congress Party luchingba Rahul Gandhi na Narendra Modi amukhana India ge Prime Minister oirabadi halaklaroi haibasi mahakna cheda iduna piba ngamgani haina phongdokpada natana India ge Prime Minister Narendra Modi paisa paiba financier kharagi yakada yegduna leire leibak asigi Prime Minister ama oibagi mathau pangthok chaba ngamdre haina phongdokpagal doinana thoram aduda saruk yakhiba miyamna Prime Minister Narendra Modi ga public platform amada debate pangthokpa ngamgadra haina haglakhiba wahang amagi paukhum piraduna mahaki maikaidagi bias leitaba non profit oiba miyangi oiba platform amada Narendra Modi ga debate pangthokpada yaning daba leite adubu Prime Minister Narendra Modi na yaning daba haibadudi Prime Minister Narendra Modi gi khutta leire haina phongdokhre. Ningsing bayabadi leibak asigi saknairaba Supreme Court ta judge oiramba miyoi ani yauna the Hindu gi matam amagi editor makhoi ahumna punsinduna Rahul Gandhi amadi Prime Minister Narendra Modi da michang mikhai naidana non profit oiba public platform amada positive oiba mahei chaba public debate ama pangthoknaba invitation tokhiba leikrabani. Press Club of India na Election Commission of India da phase kaya thokna pangthokliba Lok Sabha ki mikhal asida mikhal pangthokpa loiba khudingi Election Commission of India na press conference pangthokpiu amadi Lok Sabha ki mikhal pangthokpa nonganbaga Election Commission of India na chap chaba vote thadakhibagi masing yauna apunba poll data amasung voting percentage pibinaba Chief Election Commissioner da ayiba cherol pisindona taksinkhre hairi. Telangana gi Sarunnagar Janjatrada pangthokpa public meeting amada Chief Minister Revan Reddy na lamdam asida Union Home Minister Amit Shah na Kanglup Singh gi marakta haihedaba wa haiduna amaga nungsinadana ba hotnabaga loinana Kanglup ki irang thoknaba sille haina maral sikre. Revan Reddy na hai tangdu leitana leizariba lamdam asida BJP lengakna Kanglup ki irang thok hanba pamli malemda sakhangbiraba lamdam asida hu kamsinduna thugaina bahotnari BJP Saha amadi Amit Shah amadi BJP lusing basingna mafam kayada Kanglup ki irang sagat handuna makhoi gi tongjaba lawna bahotna duna lakhibani
ngasisu Telanganada punna leibinariba ifurup kayagi marakta michang mikhai naiba thawong nattaba policy kaya hongdoktuna nungsihandanaba hotnari haiki Ready na phongdoriba wafam asi Home Minister Amit Sahana Muslim gi reservation kakhatuna schedule caste amadi schedule tribe ta piragani haina phongdokhraba matungda hairakibani Revan Rendina makhata na hai Telangana sakhatnaba honarakpada Congress Party na achoba thodang lokhi ngasidi Hyderabad Malemgi achoba city amagi stage yauba ngambada natana fauraba city kayana changdamnaba yare Asuk takhatlaba matam asida kanglukki irang thokhanaba lila sanaraga bot khomgani khallibadu afaba wakhalo natte pangthokliba lok sabha mikhal asi imalebak asigi oinadi hingba amasung sibagi lalfamdani leiriba BJP gi lengak asigi makhada imalebak gi constitution hingba ngamloi dauri Mikhal asida miyamna wakhal muna khanbiduna imaleba ki fajakraba constitution ngaknaba amadi reservation gi policy makhata na lehanaba hotnasi haiki Aroibada maruiba pau Narendra Modi ga public platform amada public debate mangthokpada yaningba phongdokpaga loinana Prime Minister Narendra Modi na ngamgadra ngamoidra haibadi jingnaba fawi haina Rahul Gandhi na phongdokkhre Democracy bu khonggoina duna matam kuina Tihar jail da phajinduna thamluraba Delhi ge Chief Minister Arvind Kejriwal Supreme Court na chahi asigi June ani fauba bail pikhre Masagi official gari sasinaba number plate sizinabagi damak haude DGP oriba miyoi amagi malthakta FIR pankre Amadi Afghanistan da ising itaw na maram oiraga miyoi chani hena sikre Ngasigidamakta Mami TV na khomjinjaba national amadi international gi oiba pauloi sindare makha taba paugidamak Mami TV mileng taduna lebiyo